mangal ngantana haugatuna thabak inkhang tawsili sumangdu wai sitna na sitoi leising adu so amuk loina ising chairi mathanta so adum soli nupi haiba leite nupa haiba leite leibu leiminaradi tawdongni ko nupa ikhoisu thabak tawba yai kaino hauzik warsu hayeng bitola akandadi pothawa haidunida mathanta murum soli nungdum nungainin hei ainaga thabak tawrikan mana chaga puthora pibado wah manipuri film kacha oini hei mut aroi bini sagatlaga tawriba thabak adu isaiga sungangni ikawu kawin hei aidi ngasi gi khabar bu loksandri madugi khabar yonba nupadu suba tanbari aiga chapek mane khuning khitang kangkhatlaga langsilamba yabaneba gate mapan hekta thamchilami amtabu lawrukhigeda gate tu sat hangdoi gate hangdokpada ngairamba lekai gi angang napa macha sing aduda ngambasu yauna upthurai ngakpa ngamhodaduna napa thorai macha kana gi macha masunun hei nganta na thongal da charisibo ngambana mo vai ngamba nangna kai dori baduda ngambana mo sum chumna walking lakpada changambani chagakne noi gaina kai dori na ha nongan baga lairik taw leige di haidadana thoibana mo is Damangal, nang si Hinandra, Pakang na bukay daw nage, Pakang na taba daw na, yes, haided he, namit na kakta ngari, sanabo di alibin no yasa. Sidi, inkalak pa matanggi, adolescence matanggi ngawri ni, Damangal su, haujipo nga 100 di, mangal na mo, noy chay jara niya day di, noy ay gamanan di ne, noy daw na ne, ay migi tonggal daga di lumde, nawa na mo, is, lummi duwo, kang jare, kaya da lummi ha, kaya da lumgay, tom na mo. Aina nahan tuition chatpagi halakpada ya school gi thongal amada cheptha lehobado hai sakta thi aduri imana bangai bani thoibana mo ho khangjare ado nanya teimado angok thoro kari aba tomna mo nahan kai di khabar tha man loksin be hek lakpani ngasina mi onai ni noi di lumba kuira boira nahangoi aina ya hau theng basidi no yam usitreba ngambana Vai, yare ke dorge. Ai dumi kare. Mangala mo. Yare, kadar daw no sunu kok nang suba. Ngan banok laga. Natay mana haibada pakpe wani he vai. Nang haibadi paktre he. Mangala mo. Ngasi ne. I karakta na noi loi chik ni ko yasina. Hui zunatana. Noi mayam na ai se hui olhan dori. Ai sibo hongar oina ubra ha. Khangni banoi gate sida chaun thelaga thamgeba. Thoi bana mo. Kay haina beware of the owner haina ne chawna thage sala ngambana mo photo su yauna hap se vai nang su ne chan horo itai maga solo laga loi thamge mapan gam ta tho aloi banoi thoi bana mo nungsi basibo fagira nungsi babo ekta mut pa yabra ba da mangal na fanyam lo lasu ne tholak panumita adum udau leira dubu lehawra khoi chale ko yamba mangal na angang singsi yam sitre fai vai nang su chat horo ai gasi machin kai getu gamla galon silaga changai chanam su mapanda launa badu tai haiduda tholakpani chanamna mangal kedore napa tawre doi napa do chanamna mo haima kainon he ipa do tawrusu ne kaidorino launa ditubo mangana itema ngasi dai ne yum dai mapanga am thokba yare kaino kaidorage ba nang lumba laiba mayam se khanglak ngamdre noigi sunukok tu su yaramine ayuksida thabam ta leitre jalo khangde aidi mapan ga thokpa yare habiri sini ko ainaga karan tawrubadu ngaire ne mangal namu ta dusu jackson dawni moya sumaina lumbaga lakpa singsidagi ga khangnaram laba aidi yare ko as se yare ai kesu tawzare ko cha se thakchilo kharaga sari du ne amukene sana ba Khatnabasi nang ziyang na hawre ne. Aduda atuk yam sawi dubu tandraba. Kay kandabda ay nakaran tawro daw singay. Mangal na mo. Jackson da baya din ne. Matam se yam lurab ni. Noy agi duga ne. Sway ka mana de. May fata bayam le. Hoy ne pupu. Ay sukhangi. Chase tao. Ayang lay madu thog lai. Nok laga wangang lai. Ayang lay mana. Karino. Icha na nong padok haghagat pasida. Gyan asuk yam nataram lisibo. Mangal na mo. Tadida sum haibini mo adumai na gyan tabadudadi icha mandin he cho game sanaru cho mangal na mo lem hor kanu ko
ꯀꯣꯂꯦꯖ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯂꯥꯏꯔꯤꯛꯀꯗꯣ ꯉꯥꯏꯍꯥꯛꯇꯗꯤ ꯌꯦꯡꯂꯨꯆꯣꯗꯅ ꯃꯉꯥꯜꯅ ꯑꯃꯨꯛ ꯌꯦꯁ ꯃꯣꯝ ꯃꯉꯥꯜꯗꯨ ꯆꯪꯈ꯭ꯔꯦ ꯆꯅꯝ ꯁꯤꯅꯤꯔꯣꯝꯗ ꯄꯩꯅ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ ꯆꯅꯝꯁꯨ ꯅꯣꯛꯂꯤ ꯃꯉꯥꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯌꯥꯡ ꯂꯩꯃꯅ ꯉꯁꯤꯗꯤ ꯀꯩ ꯂꯥꯏ ꯑꯣꯛꯅꯔꯕꯅꯣ ꯒ꯭ꯌꯥꯟ ꯑꯣꯊꯣꯛꯅ ꯇꯥꯈ꯭ꯔꯦ ꯍꯥꯏ ꯋꯥꯅꯤ ꯆꯅꯝꯅ ꯅꯣꯛꯂꯒ ꯅꯦ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯈꯩ ꯒꯦꯠꯇ ꯆꯥ ꯂꯩꯔꯝꯃꯤꯌꯦ ꯑꯗꯨꯏ ꯁꯥꯎꯔꯤꯅꯦ ꯍꯥ ꯃꯁꯤꯗꯤꯕ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯅꯪꯁꯨ ꯆꯪꯂꯛꯑꯣꯀꯣ ꯍꯣꯏꯅꯦꯅꯦ ꯂꯝꯉꯥꯟꯕ ꯀꯣꯂꯦꯖ ꯆꯠꯇꯧꯕꯒꯤ ꯗ꯭ꯔꯦꯁꯇꯨ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦꯗꯨꯅ ꯊꯣꯛꯂꯛꯏ ꯅꯤꯔꯨꯅ ꯇꯣꯟꯗꯣꯟꯕ ꯅꯪ ꯆꯠꯇꯧꯔꯕ꯭ꯔꯥ ꯂꯝꯉꯥꯟꯅ ꯍꯣꯏ ꯃꯃꯥ ꯂꯣꯏꯔꯝꯗꯥꯏꯅꯤꯅ ꯈꯔ ꯆꯠꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏꯌꯦ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯅꯪꯅ ꯊꯟꯗꯔꯣ ꯃꯃꯥ ꯃꯉꯥꯜꯅ ꯂꯧꯕ ꯂꯥꯛꯑꯅꯤ ꯍꯥꯏꯔꯛꯂꯦ ꯅꯤꯔꯨꯅ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯃꯃꯥꯗ ꯍꯪꯂꯛꯏ ꯉꯁꯤꯗꯤ ꯉꯟꯇꯥꯅ ꯂꯣꯏꯁꯤꯜꯂꯤꯗꯣ ꯃꯃꯥ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯅꯕꯣꯛ ꯍꯣꯏꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤꯅꯦꯍꯦ ꯑꯗꯨ ꯂꯣꯏꯔꯒꯅꯦ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯑꯃꯨꯛ ꯆꯠꯂꯗꯧꯅꯤ ꯄꯩꯁꯥ ꯈꯛꯇ ꯄꯤꯔꯛꯑꯣ ꯑꯩꯒꯤꯗ ꯑꯝꯇ ꯌꯥꯎꯔꯝꯗ꯭ꯔꯦ ꯍꯩ ꯀꯗꯔꯗꯣ ꯇꯧꯅꯨꯅꯦꯍꯦ ꯉꯔꯥꯡꯗ ꯄꯤꯈ꯭ꯔꯤꯗꯨꯕꯣ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯑꯁ ꯀꯗꯔꯅꯤ ꯈꯪꯂꯗꯤ ꯌꯥꯔꯦ ꯑꯗꯨꯝ ꯄꯤꯔꯛꯑꯣ ꯑꯩ ꯉꯥꯎꯁꯤꯟꯅꯕꯗꯤ ꯅꯠꯇꯦꯗꯅ ꯅꯤꯔꯨꯅ ꯑꯃꯨꯛ ꯉꯥꯎꯁꯤꯟꯅꯕ ꯅꯠꯇ꯭ꯔꯗꯤ ꯀꯩꯗꯧꯔꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯌꯥꯝꯕ ꯄꯩꯁꯥꯁꯤꯡꯗꯣ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯑꯩꯁꯨ ꯁꯦꯟꯗꯣꯏ ꯁꯥꯟꯒꯦꯅ ꯇꯧꯔꯤꯕ ꯇꯨꯡꯁꯤꯜꯂꯤꯅꯦ ꯍꯩ ꯂꯥꯏꯔꯤꯛꯇꯣ ꯏꯔꯦꯟꯖꯅ ꯇꯝꯃꯨꯀꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯌꯥꯝ ꯇꯧꯔꯛꯀꯅꯨ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯍꯣ ꯇꯝꯅꯤꯌꯦ ꯂꯣꯏꯗꯧꯔꯦ ꯁꯤꯗꯩꯗꯤ ꯑꯟꯑꯦꯝꯄ꯭ꯂꯣꯏ ꯑꯅꯅꯦ ꯂꯥꯏꯕꯛꯁꯤꯗ ꯆꯥꯎꯅ ꯊꯥꯔꯅꯤ ꯑꯗꯨꯏ ꯃꯅꯨꯡꯗꯨꯗ ꯁꯦꯟꯗꯣꯏ ꯈꯣꯝꯕ ꯆꯠꯀꯦ ꯇꯧꯕꯅꯤ ꯅꯤꯔꯨꯅ ꯑꯃꯨꯛ ꯍꯩ ꯍꯧꯖꯤꯛ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯅꯤ ꯑꯗꯨ ꯊꯥꯔꯒꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯇꯥꯟꯅꯅꯕ ꯍꯣꯠꯅꯧ ꯃꯤ ꯑꯣꯏꯅꯅꯕ ꯃꯁꯛ ꯊꯣꯛꯄ ꯆꯪ ꯊꯣꯛꯄ ꯃꯤ ꯑꯃꯗꯤꯅꯦ ꯑꯣꯏꯗꯕ ꯌꯥꯗꯕꯅꯤ ꯇꯣꯟꯗꯣꯟꯕ ꯂꯝꯉꯥꯟꯕꯅ ꯑꯃꯨꯛ ꯍꯣꯏꯕ ꯃꯃꯥ ꯈꯪꯉꯦꯕ ꯑꯗꯣ ꯄꯤꯔꯛꯑꯣꯕ ꯁꯦꯁꯦ ꯉꯥꯎꯁꯟꯅꯅꯨꯀꯣ ꯉꯥꯎꯁꯤꯟꯅꯔꯣꯏꯗ ꯄꯂꯦꯝ ꯃꯉꯥꯜꯁꯨ ꯒꯦꯠꯇꯨꯗꯒꯤ ꯍꯦꯛꯇ ꯂꯥꯎꯔꯛꯏ ꯍꯣ ꯂꯣꯏꯗ꯭ꯔꯤꯕꯧ ꯄꯥꯈꯪ ꯁꯛꯊꯤꯕꯧ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯂꯣꯏꯔꯦ ꯀꯩꯗꯧꯔꯒꯦ ꯂꯩꯔꯝꯃꯣ ꯊꯣꯛꯂꯛꯑꯒꯦ ꯃꯉꯥꯜꯅ ꯒꯦꯠꯁꯤꯗꯁꯨ ꯉꯥꯏꯔꯒ ꯂꯩꯔꯝꯕ ꯀꯩꯗꯧꯒꯦꯅ ꯑꯩꯁꯦ ꯅꯨꯄꯤ ꯂꯨꯝꯕ ꯆꯠꯄꯗꯨ ꯉꯥꯏꯔꯦꯅꯦ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯧꯕꯤꯔꯤꯁꯦ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯂꯨꯝꯃꯤꯗꯨꯗꯤ ꯀꯅꯥ ꯂꯨꯝꯃꯤꯕ ꯑꯩ ꯂꯨꯝꯕ ꯂꯥꯛꯏꯁꯤꯗꯤ ꯅꯪꯅ ꯑꯩ ꯉꯥꯏꯔꯤꯁꯤꯗꯤ ꯃꯤꯅꯥꯏ ꯔꯥꯁꯤꯗꯣ ꯍꯧꯔꯛꯀꯅꯨꯀꯣ ꯏ ꯀꯥꯔꯛꯀꯅꯤ ꯀꯥꯔꯣꯍꯦ ꯀꯩꯗꯣ ꯏꯗꯣ ꯑꯩꯒꯤꯁꯨ ꯌꯥꯎꯅ ꯍꯦꯛ ꯀꯥꯕꯤꯔꯣ ꯍꯧꯔꯛꯀꯅꯨꯀꯣ ꯇꯨꯝ ꯍꯧꯒꯠꯂꯛꯄꯒ ꯑꯩ ꯌꯥꯝ ꯁꯥꯎꯈ꯭ꯔꯕꯅꯤ ꯉꯁꯥꯏ ꯀꯅꯥꯅ ꯚꯤꯛꯇꯣ ꯃꯨꯟꯈ꯭ꯔꯒꯦ ꯅꯣꯏ ꯅꯥꯄꯥꯅ ꯃꯨꯜꯂꯦ ꯅꯣꯏ ꯅꯥꯄꯥꯅ ꯍꯩ ꯑꯩꯈꯣꯏ ꯏꯄꯥꯒꯤꯗꯤ ꯑꯩꯈꯣꯏ ꯏꯃꯥ ꯅꯤꯔꯨ ꯂꯩꯅꯤꯍꯦ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯉꯣꯟꯗ ꯂꯣꯏꯅ ꯇꯥꯏꯅꯔꯛꯀꯅꯤ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯀꯔꯤ ꯏꯁꯧꯅꯣ ꯅꯨꯄꯤꯗ ꯍꯦꯜꯂꯦ ꯑꯋꯣꯏꯕ ꯆꯥꯎꯋꯤ ꯀꯨꯜ ꯗꯥꯎꯟ ꯑꯗꯣ ꯀꯩꯗꯧꯕꯩ ꯁꯥꯎꯔꯤꯗꯣꯕ ꯂꯩꯀꯥꯏ ꯑꯉꯥꯡꯁꯤꯡꯅ ꯑꯩꯁꯦ ꯅꯨꯄꯤ ꯂꯨꯝꯕ ꯆꯠꯂꯦ ꯀꯥꯏꯗ ꯆꯠꯄ꯭ꯔꯣ ꯅꯪꯗꯤ ꯌꯥꯝ ꯇꯨꯃꯤꯟꯅ ꯇꯧꯔꯝꯃꯤ ꯖꯥꯠꯅꯤꯅ ꯍꯩ ꯁꯛ ꯆꯠꯂꯦ ꯅꯪ ꯊꯤꯟꯗꯣꯛ ꯊꯤꯟꯖꯤꯟ ꯇꯧꯕꯁꯤꯗꯅꯦ ꯃꯣꯏꯅ ꯍꯥꯏꯔꯤꯁꯦ ꯏꯃꯥꯟꯅꯕꯅꯤ ꯍꯥꯏ ꯌꯥꯗ꯭ꯔꯣ ꯍꯥꯏꯔꯤꯅꯤ ꯊꯥꯖꯗ꯭ꯔꯤꯕ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯒꯦꯠ ꯃꯄꯥ ꯑꯃꯗ ꯆꯦꯞꯊ ꯂꯩꯍꯧꯕꯗꯨ ꯀꯥꯏꯅꯒ ꯂꯝꯉꯥꯟꯅ ꯃꯉꯥꯜꯅ ꯑꯃꯨꯛ ꯅꯣꯛꯂꯛꯀꯅꯣ ꯅꯪꯉꯣꯟꯗ ꯂꯣꯏ ꯇꯥꯏꯅꯔꯛꯀꯅꯤ ꯉꯁꯤ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯉꯁꯥꯏꯗꯩ ꯇꯥꯏꯅꯔꯤꯗꯣ ꯄꯦꯟꯗ꯭ꯔꯤꯕꯣ ꯌꯥꯔꯦ ꯑꯗꯨꯒꯤꯕꯨ ꯑꯗꯣ ꯅꯪ ꯑꯩꯈꯣꯏꯗꯗꯤ ꯂꯥꯛꯑꯔꯣꯏꯗ꯭ꯔോ ꯂꯝꯉꯥꯟꯅ ꯂꯥꯛꯀꯅꯤ ꯀꯩꯅꯣ ꯁꯪꯗ ꯇꯧꯕꯅꯤ ꯁꯪꯉꯣꯏ ꯁꯨꯡꯂꯥꯛꯀ ꯂꯥꯛꯈꯤꯗ꯭ꯔꯦ ꯌꯥꯝ ꯄꯣꯡꯉꯦ ꯅꯪꯒꯤ ꯄꯣꯔꯇ꯭ꯔꯦꯠꯇꯨꯗꯤ ꯀꯝꯗꯧꯔꯦ ꯂꯣꯏꯔꯕꯣ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯂꯣꯏꯔꯦ ꯚꯥꯏ ꯐꯖꯔꯦ ꯃꯪꯂꯥꯟꯒꯤ ꯍꯦꯔꯣꯏꯟꯗꯣ ꯑꯁ ꯉꯥꯎꯔꯦꯍꯦ ꯃꯥ ꯌꯦꯡꯂꯒ ꯅꯨꯡꯇꯤꯒꯤ ꯇꯨꯝꯕꯗꯅꯦ ꯃꯪꯁꯤꯗ ꯍꯟꯗꯛꯁꯦ ꯆꯤꯡꯗ ꯍꯦꯛꯇ ꯑꯣꯟꯊꯩ ꯃꯉꯥꯜꯅ ꯑꯃꯨꯛ ꯑꯗꯩꯗꯤ ꯅꯪꯒꯤꯁꯦ ꯅꯨꯡꯁꯤꯕꯅ ꯄꯨꯡꯌꯣꯝ ꯌꯣꯝ ꯂꯩ ꯄꯨꯡꯊꯟ ꯊꯜꯂꯦ ꯍꯥꯏꯔꯛꯇꯧ ꯃꯥꯜꯂꯤꯀꯣ ꯈꯪꯗꯦꯗ ꯑꯩꯁꯨꯅꯦ ꯆꯤꯡꯁꯤꯅ ꯄꯪꯀꯥꯗ ꯀꯥꯃꯤꯟꯅꯩ ꯑꯗꯨꯒꯅꯦ ꯃꯥꯗꯤ ꯍꯦꯛꯇ ꯂꯩꯍꯧꯔꯒ ꯑꯩꯁꯤꯅ ꯍꯦꯛꯇ ꯑꯣꯟꯊꯔꯛꯄ ꯇꯧꯅꯤꯌꯦ ꯈꯪꯉꯦ ꯅꯪ ꯌꯥꯔꯣꯏꯕ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯑꯗꯣ ꯆꯤꯡ ꯈꯥꯕꯁꯦ ꯐꯩ ꯍꯥꯏꯗꯥꯏꯅꯦ ꯑꯦꯛꯖꯥꯝ ꯃꯌꯥ ꯑꯣꯏꯕꯩꯔꯁꯨ ꯈꯪꯗꯦꯗ ꯃꯉꯥꯜꯅ ꯑꯃꯨꯛ ꯐꯩꯗꯤ ꯍꯥꯏꯕꯅꯦ ꯑꯗꯣ ꯅꯪꯒꯤꯗꯤ ꯑꯣꯟꯊꯔꯛꯄ ꯑꯃ ꯌꯥꯎꯏꯗꯨꯗꯤ ꯂꯝꯉꯥꯟꯅ ꯑꯃꯨꯛ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯍꯟꯗꯛꯁꯦ ꯍꯦꯔꯣꯏꯟꯗꯨꯅ ꯅꯣꯛꯃꯤ ꯇꯧꯔꯒꯗ ꯂꯩ ꯅꯪꯗꯤ ꯀꯩꯝ ꯃꯪꯗ꯭ꯔꯣ ꯑꯩꯗꯤ ꯃꯪꯒ ꯃꯪꯗꯕ ꯀꯨꯏꯔꯦꯗ ꯅꯤꯟꯗꯥ ꯗꯦꯕꯤꯅ ꯗꯦꯠ ꯇꯧꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯀꯣꯏꯇꯥꯟ ꯍꯦꯛ ꯇꯥꯅꯩ ꯂꯝꯉꯥꯟꯁꯨ ꯅꯣꯛꯂꯛꯏ ꯃꯉꯥꯜꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯁꯦꯡꯕꯩꯅꯤ ꯂꯥꯏꯔꯤꯛꯁꯦ ꯍꯦꯛ ꯍꯥꯡꯗꯣꯛꯄꯒꯅꯦ ꯇꯨꯝꯅꯤꯡꯉꯦ ꯃꯍꯩꯒꯤ ꯂꯥꯏꯔꯦꯝꯕꯤꯁꯤꯁꯨꯕ ꯑꯩꯗ ꯏꯇꯩ ꯊꯣꯛꯄ꯭ꯔꯥ ꯈꯪꯗꯦ ꯑꯩꯅꯕꯨ ꯄꯥꯒꯦ ꯇꯧꯔꯗꯤꯅꯦ ꯃꯀꯣꯛ ꯈꯨꯝꯂꯒ ꯍꯦꯛꯇ ꯆꯦꯟꯈꯤ ꯁꯣꯝꯗꯅ ꯇꯨꯝꯕꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯍꯦꯛꯇ ꯅꯣꯡꯃꯤ ꯇꯥꯃꯣ ꯃꯉꯥꯜꯂꯅꯅꯦ ꯀꯣꯏꯅꯞ ꯅꯞꯄꯤꯗꯣ ꯂꯝꯉꯥꯟꯅ ꯄꯨꯛꯂꯤꯒ ꯅꯥꯏꯍꯦ ꯅꯪ ꯋꯥꯇꯥꯁꯤꯗꯤ ꯃꯉꯥꯜꯁꯨ ꯑꯗꯨꯝ ꯍꯥꯏꯔꯛꯏ
ꯃꯥꯅ ꯀꯦꯊꯅ ꯇꯥꯃꯣ ꯃꯉꯥꯜꯂꯅ ꯀꯧꯔꯛꯑꯗꯨꯗꯗꯤ ꯊꯃꯣꯏꯁꯦ ꯑꯩꯁꯨ ꯕꯦꯔꯦ ꯕꯦꯔꯦ ꯍꯦꯛꯇ ꯇꯨꯝꯈꯤꯕ ꯑꯗꯩꯗꯤ ꯑꯩꯈꯣꯏ ꯄꯂꯦꯝꯅ ꯄꯦꯅꯥ ꯌꯥꯀꯥꯏꯔꯣꯜ ꯐꯖꯅ ꯁꯛꯊꯔꯦ ꯂꯝ ꯉꯥꯟꯅ ꯑꯩꯗꯔꯕꯨ ꯅꯣꯏꯁꯨ ꯇꯧꯕ꯭ꯔꯣ ꯑꯁ ꯑꯌꯨꯛ ꯑꯣꯏꯍꯟꯅꯤꯡꯗ꯭ꯔꯕꯅꯤ ꯄꯂꯦꯝꯅ ꯌꯥꯀꯥꯏꯔꯣꯜꯁꯦ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯁꯛꯄꯁꯤꯗ ꯑꯅꯤꯗꯨ ꯋꯥꯊꯤ ꯉꯥꯡꯗꯨꯅ ꯀꯣꯂꯦꯖ ꯌꯧꯔꯛꯏ ꯒꯦꯠꯇꯨ ꯈꯥꯝꯂꯒ ꯂꯦꯡꯒꯣꯟꯅꯔꯒ ꯆꯪꯃꯤꯟꯅꯔꯛꯏ ꯁꯣꯝꯗꯅ ꯊꯣꯟꯗ꯭ꯔꯤꯒ ꯁꯛꯍꯦꯟꯕꯤꯒ ꯒꯥꯔꯗꯦꯟꯗ ꯐꯝꯂꯤ ꯁꯛꯍꯦꯟꯕꯤꯅ ꯇꯥꯃꯣ ꯊꯣꯟꯗ꯭ꯔꯤꯅ ꯑꯃꯨꯛ ꯍꯥꯎ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯁꯦꯡꯕꯒꯤ ꯅꯨꯡꯁꯤꯕ꯭ꯔꯥ ꯁꯛꯍꯦꯟꯕꯤ ꯅꯨꯡꯁꯤꯌꯦ ꯅꯨꯡꯁꯤꯗ꯭ꯔꯒꯕꯨ ꯉꯁꯤ ꯇꯥꯃꯣꯅ ꯀꯣꯏꯕ ꯆꯠꯁꯦ ꯍꯥꯏꯕꯗ ꯌꯥꯔꯛꯀꯗ꯭ꯔꯣ ꯑꯁ ꯊꯃꯣꯏꯒꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯍꯦ ꯁꯛꯍꯦꯟꯕꯤ ꯏꯁ ꯌꯥꯝ ꯃꯥꯜꯂꯦ ꯍꯅꯨꯕ ꯊꯣꯟꯗ꯭ꯔꯤꯅ ꯑꯃꯨꯛ ꯑꯩꯗꯒ ꯍꯅꯨꯕ ꯍꯥꯏꯅꯍꯦ ꯃꯁꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯥꯇꯣꯟꯗꯨꯗ ꯁꯤꯛꯇꯠꯂꯤ ꯁꯛꯍꯦꯟꯕꯤꯅ ꯑꯃꯨꯛ ꯑꯁꯦꯡꯕ ꯍꯥꯏꯕꯅꯤꯕ ꯊꯣꯟꯗ꯭ꯔꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯁꯦ ꯅꯪꯅ ꯍꯥꯏꯕ ꯄꯩꯁꯥꯗꯣ ꯁꯤꯗ ꯂꯩꯔꯦ ꯁꯨꯔꯕ꯭ꯔꯥ ꯌꯦꯡꯉꯨ ꯁꯛꯍꯦꯟꯕꯤꯅ ꯁꯨꯔꯝꯂꯅꯤ ꯑꯩꯅ ꯑꯃꯨꯛ ꯀꯩꯗꯧ ꯌꯦꯡꯗꯣꯏꯅꯣ ꯅꯨꯡꯁꯤꯕꯅ ꯄꯤꯔꯒꯕꯣ ꯑꯗꯨꯅꯤꯗꯅ ꯑꯗꯣ ꯍꯩꯀꯣꯜ ꯂꯩꯀꯣꯜꯁꯦ ꯐꯖꯗ꯭ꯔꯣ ꯌꯥꯝꯅ ꯐꯖꯩꯌꯦ ꯑꯗꯣ ꯃꯊꯪꯗꯗꯤ ꯒꯥꯔꯗꯦꯟ ꯆꯠꯂꯒꯨꯝꯁꯤꯀꯣ ꯑꯦ ꯀꯥꯏ ꯆꯠꯇꯣꯏꯕ ꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯃꯐꯝꯁꯨ ꯂꯩꯕ꯭ꯔꯣ ꯍꯩꯃꯥ ꯀꯩꯅꯤꯒꯦ ꯅꯨꯄꯥꯅꯦꯅ ꯍꯣ ꯂꯩꯌꯦ ꯆꯠꯁꯤ ꯊꯣꯟꯗ꯭ꯔꯤꯅ ꯑꯃꯨꯛ ꯌꯥꯏꯅꯦ ꯆꯠꯁꯤꯅꯦ ꯁꯛꯍꯦꯟꯕꯤꯅ ꯑꯃꯨꯛ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯤ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯕꯨ ꯁꯔꯒ ꯌꯧꯅꯅꯦ ꯍꯦꯛ ꯅꯨꯡꯉꯥꯏꯗꯧꯔꯤꯖꯥꯠꯅꯤ ꯇꯥꯃꯣ ꯍꯩꯁ ꯑꯗꯨꯗꯤ ꯍꯌꯦꯡ ꯆꯠꯁꯤꯔꯥ ꯌꯥꯔꯣꯏꯍꯦ ꯀꯣꯟꯅ ꯆꯠꯁꯦ ꯄꯥꯈꯠꯀꯅꯨ ꯀꯤꯁꯨ ꯃꯐꯝꯗ ꯃꯥꯡꯉꯣꯏꯌꯦ ꯅꯪꯅ ꯁꯨꯝ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕꯗꯨꯗ ꯍꯥꯏꯕꯅꯤꯗ ꯀꯩꯅꯣ ꯇꯥꯃꯣꯁꯦ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯠꯇꯗ ꯀꯣꯏꯕꯒ ꯆꯠꯂꯛꯇꯦꯗ ꯀꯩꯅꯣ ꯑꯩꯁꯦ ꯒ꯭ꯌꯥꯟ ꯇꯥꯈ꯭ꯔꯕ ꯅꯨꯄꯥꯅꯤꯅꯦ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯖꯕ ꯅꯪꯁꯦ ꯅꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤ ꯁꯛꯍꯦꯟꯕꯤꯅ ꯃꯁꯛꯁꯤꯒ ꯑꯌꯥꯡꯂꯩꯃ ꯑꯣꯐꯤꯁꯇꯨꯗ ꯁ꯭ꯇꯥꯐ ꯃꯌꯥꯝꯗꯨꯒ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯤ ꯀꯦꯁ ꯑꯅꯧꯕ ꯂꯩꯕ꯭ꯔꯥ ꯀꯔꯝꯕ ꯀꯦꯁꯅꯣ ꯍꯪꯗꯨꯅ ꯋꯥ ꯈꯟꯅꯔꯤ ꯈꯪꯍꯧꯗꯅ ꯅꯨꯄꯤ ꯑꯃ ꯌꯥꯝ ꯁꯥꯎꯅ ꯆꯪꯂꯛꯏ ꯃꯌꯥꯝꯗꯨ ꯏꯪꯉꯉꯛꯏ ꯑꯌꯥꯡꯂꯩꯃꯅ ꯏꯕꯦꯝꯃ ꯀꯅꯥ ꯍꯪꯕꯅꯣ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯁꯤꯒꯤꯁꯤꯕꯨ ꯋꯤꯃꯦꯟ ꯑꯦꯒꯦꯟꯁ ꯀ꯭ꯔꯥꯏꯝꯒꯤ ꯑꯣꯐꯤꯁꯇꯣ ꯅꯠꯇ꯭ꯔꯣ ꯑꯌꯥꯡꯂꯩꯃꯅ ꯑꯃꯨꯛ ꯃꯥꯅꯤꯅꯦ ꯀꯩ ꯂꯩꯔꯦ ꯏꯕꯦꯝꯃ ꯀꯦꯁ ꯑꯃꯇ ꯊꯥꯡꯒꯠꯀꯦ ꯇꯧꯕꯅꯤ ꯅꯨꯄꯥ ꯑꯃꯁꯨ ꯍꯥꯊꯨ ꯆꯦꯟꯁꯤꯜꯂꯛꯂꯒ ꯅꯨꯡꯁꯤꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯒ꯭ꯌꯥꯟꯅ ꯂꯥꯛꯑꯣ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯅꯨ ꯀꯥꯔꯟ ꯇꯥꯅꯨꯀꯣ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯈꯨꯠꯀꯁꯦ ꯊꯥꯗꯣꯛ ꯅꯪꯅ ꯍꯦꯛꯇ ꯄꯥꯏꯕ ꯌꯥꯕ ꯈꯨꯠꯂꯣ ꯍꯣꯏꯅꯦ ꯊꯥꯗꯣꯛꯀꯦꯕ ꯑꯗꯣ ꯂꯥꯛꯑꯣ ꯅꯌꯨꯝꯗ ꯊꯤꯟꯕꯤꯔꯒꯦꯕ ꯑꯌꯥꯡꯂꯩꯃꯅ ꯒ꯭ꯌꯥꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯉꯛꯏ ꯀꯩꯅꯣ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯦ ꯅꯪꯅ ꯅꯨꯄꯤꯁꯤꯗ ꯇꯧꯔꯤꯁꯦ ꯀꯩ ꯅꯔꯥ ꯂꯪꯖꯔꯨꯔꯒꯦ ꯍꯥ ꯁꯤ ꯑꯣꯐꯤꯁꯁꯦ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯣ ꯋꯤꯃꯦꯟ ꯑꯦꯒꯦꯟꯁ ꯀ꯭ꯔꯥꯏꯝꯒꯤ ꯑꯣꯐꯤꯁꯅꯤ ꯅꯪꯅ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯥꯡꯁꯤꯗ ꯅꯨꯄꯤ ꯑꯃꯒꯤ ꯃꯈꯨꯠꯇ ꯍꯦꯛꯇ ꯄꯥꯏꯕ ꯌꯥꯕ꯭ꯔോ ꯒ꯭ꯌꯥꯟꯅ ꯑꯃꯨꯛ ꯌꯥꯗꯅ ꯄꯥꯏꯔꯤꯅꯦ ꯌꯥꯗ꯭ꯔꯗꯤ ꯄꯥꯏꯒꯤꯗ꯭ꯔꯣ ꯈꯪꯗꯅ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯅꯪꯉꯣꯟꯗ ꯑꯩꯅ ꯑꯩꯒꯤ ꯈꯨꯠ ꯄꯥꯏꯅꯅꯕ ꯑꯌꯥꯕ ꯄꯤꯈꯤꯗꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯡꯁꯤꯗꯨ ꯃꯈꯨꯠ ꯀꯟꯊꯣꯛꯏ ꯑꯣꯅꯤꯜꯅ ꯑꯃꯨꯛ ꯉꯥꯏꯈꯣ ꯀꯩꯅꯣ ꯅꯕꯥꯅꯤꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛꯇ ꯍꯥꯏꯌꯨ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯍꯥꯏꯒꯦ ꯒ꯭ꯌꯥꯟꯅ ꯑꯃꯨꯛ ꯋꯥꯊꯤꯅꯤ ꯍꯥꯏꯔꯦ ꯑꯩꯅ ꯁꯤ ꯅꯨꯄꯤꯁꯤꯅ ꯉꯥꯡꯕꯁꯦ ꯂꯧꯕꯤꯅꯨ ꯃꯌꯥꯝ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯀꯔꯤ ꯋꯥꯊꯤ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥ ꯁꯤꯕꯨ ꯐꯥꯒꯤꯔꯣ ꯑꯣꯅꯤꯜꯅ ꯑꯃꯨꯛ ꯌꯥꯔꯦꯍꯦ ꯅꯨꯄꯥ ꯅꯪꯁꯨ ꯇꯨꯃꯤꯟ ꯂꯩꯌꯨ ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯔꯣ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ ꯁꯨꯝꯗꯧꯕꯅꯦ ꯃꯁꯤ ꯅꯨꯄꯥꯁꯦ ꯑꯩꯉꯣꯟꯗꯒꯤ ꯑꯉꯥꯡꯅꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯂꯒ ꯃꯇꯤꯛ ꯆꯥꯅꯕ ꯍꯣꯠꯅꯈꯣ ꯍꯥꯏꯔꯒ ꯃꯥꯅ ꯑꯩꯉꯣꯟꯁꯤꯗ ꯁꯨꯝ ꯒꯤꯔꯤ ꯇꯛꯏꯕ ꯀꯔꯤ ꯃꯔꯝꯒꯤ ꯇꯛꯏꯕ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯌꯨꯍꯦ ꯅꯪꯁꯨ ꯋꯥꯅꯦ ꯃꯔꯛꯇ ꯊꯠꯂꯛꯀꯅꯣ ꯑꯣꯅꯤꯜꯅ ꯑꯃꯨꯛ ꯏꯍꯦ ꯑꯗꯣ ꯊꯠꯂꯔꯣꯏ ꯍꯥꯏꯔꯣ ꯅꯨꯡꯁꯤꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯌꯦꯅꯅꯦ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯤꯁꯦ ꯆꯍꯤ 2 ꯁꯨꯔꯦ 2 ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯜꯂꯛꯏꯁꯦ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ ꯃꯥ ꯌꯥꯝ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯑꯩ ꯈꯥꯡꯂꯥꯛ ꯉꯝꯗ꯭ꯔꯦꯅꯅꯦ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ ꯀꯦꯁꯁꯦ ꯊꯥꯡꯒꯠꯄ ꯑꯁꯤꯗꯁꯨ ꯅꯠꯇꯦ ꯃꯥꯅ ꯁꯨꯝ ꯇꯛꯃꯟꯗꯅꯅꯦ ꯂꯥꯏꯔꯤꯛ ꯄꯥꯔꯦ ꯃꯥꯗ ꯎꯏ ꯆꯥꯛ ꯆꯥꯔꯦ ꯄꯨꯈꯝꯗꯨꯗ ꯃꯁꯛꯁꯦ ꯍꯦꯛꯇ ꯎꯔꯛꯏ ꯇꯨꯝꯂꯦ ꯃꯥꯗ ꯎꯏ ꯃꯥ ꯎꯃꯟꯗꯅꯅꯦ ꯋꯥꯔꯦ ꯀꯦꯁ ꯑꯝꯇ ꯊꯥꯡꯒꯠꯆꯒꯦ ꯑꯣꯅꯤꯜꯅ ꯑꯃꯨꯛ ꯍꯩꯁ ꯀꯔꯤ ꯀꯦꯁꯅꯣ ꯁꯤꯗꯤ ꯂꯨꯗꯧꯔꯤꯅꯦ ꯐꯔꯦ ꯅꯨꯄꯥ ꯅꯪꯒꯤꯁꯨ ꯍꯥꯏꯔꯛꯑꯣ ꯒ꯭ꯌꯥꯟꯅ ꯑꯃꯨꯛ ꯌꯦꯡꯉꯣꯕ ꯑꯩꯁꯤꯕꯨ ꯃꯥꯅ ꯑꯉꯥꯡꯅꯦꯅ ꯁꯨꯝ ꯍꯥꯏꯔꯤꯁꯦ ꯀꯩꯒꯤꯅꯣꯕ ꯐꯔꯁꯨ ꯐꯠꯇ꯭ꯔꯁꯨ ꯏꯁꯥꯁꯦ ꯃꯥꯁꯇꯔ ꯇꯧꯖꯔꯕꯅꯤ ꯁꯤꯗꯩꯁꯤꯗ ꯑꯉꯥꯡꯅꯦꯅ ꯍꯦꯛꯇ ꯍꯥꯏꯖꯤꯟꯕꯤꯌꯦꯕ
Nate, nupa mana nupi amada propose tawbasibo karama makhagi crime no ba. Kanamta na tawdadabra ba. Nungsi na mo. Tawnadi haibra. Aina yadre khangaduda nang sum inari natro. Pakhangna lesabi da inadana haudong da inaw haibra. Inari se lesabi oibene. Nang do pamba. Nuksibagi. Khangadana kaide soiki gadagena question senari ba. Gyane nungsi do onsindu na hairakpani. Nungsi so dumak makhatari. Senabiyu haibra nangwanda. Aina chebauga pibra. Senabiyu kaina. Aidi nang sugong nungside. Gyan namu. Nungsidra fare. Nungsidra fare. Kiet le kaino. Ado inafam thokpadi inani. Nang na kes lak thangatlasu aina lak inarakani. Kaino. Masinu pasibo. Aidi bro hichaida. Gyan namu. Kaino masinu bisba. Sono chubasiba. Nungsibasibo hekta mot payabra. Thamoy de faukibane. Aidi sukong honglaroi. Nungsi na amuk. Hey, saktathi. Nang yam sinaba waba nupani. Nungsi na amuk. Mama di sanggo manam koktriba nang senarubase. Ay yang waye. Gyan amuk. Point to be noted. Yare. Ay thamoy na harausari. Sendi biramidana. Thank you. Asi hairaga flying kiss tosili makutuna. Mayamdo ingangakli anidugi mataududa. Gyan ta silaktre ayang laymadu tawfong khangdre. Ayang laymana. Onel. Nisila, ibemcha, kamdo sige sibo. Onil namuk. Che, ain thokpa tawgeyani. Ibemcha namuk. Nangi machinga langbido tawnuko. Tawro he. Iche wagano. Som ani ngahakta microphone do engoda pibiro. Ay wafam mamani khakta phongdokchage. Gyan na makhutuna microphone saraga onil gi machin maya duda thambi. Se, som da lejare. Haibiro. Onil na. Maike ani maki watazare. Ado so manigi minga muktahan haibiba. Gyana. Aigi mingna Gyanagar. Elias ngano. Ay si mayana di yam nungsibiyo nupa amani. Ado si dupisi na di nungsibiyo yadraba. Nungsina. Aigi mingna nungsitoy. Elias Gyanu gi wifi hairaga sukhangni. Manda mayam da sandok mandana ne. Ay se isagi mingsidagi Gyanu wifi sina hena maming chachare. Asigi mingse muthatnabani aina ke sanga toribase. Onil na yare. Gyan nungsitoy. Navani gi watare khoi loina khange. Aduna Navani marala mata leite. Amasu mangonda yetpa pamchadabagini. Amana mabu nuksizabagini. Se ai wa haige muneta. Navani ko ai se sigi feel se da expert ne. Aina haiba ilo kanarakani. Nupiso nupasi dungside yethan intre hairabania yethalaroi. Case ti thangat pirano. Sigi case leite. Nungsiba haibasi thamoigi uholni. Masidi crime nate. Aduga nupa nangsu nungsirena koini nawranu. Tumina inaro masa khangdabida. Phone gado koi tawranu. Mathanta chaklakpa kandudane amuk pongsilo. Gyan na amuk. Iyamana hairi wafamse faide. Koi tawrage horende iyamba. Aduni yare ko Navani oina vehmele. Fare swaida loisalesi. Ingna chikna halo ko. Nupa nang na nupisi mayum fawba drop to. Gyandu harauna. Fani yamba. Nungsina. Aigi khongpanje ye. Ithanda chakani. Onil namo. Ngasi fawdi nupa suda thilalo. Nangbu question senaba ngasi na magi aroibani. Ngasi di masu harahalo. Nungsina mo. Okay. Bye. Adudi ay thokcharake ko. Asi hairaga gam thokre. Onil namo. Gyan. Nang gyan tawgo. Pangdune. Lupi loina bahaitradi fangawrene. Ay dahaiba formula do palo ko. Ado noi lupi se machingdi Sunday ga pomne. Gyan namo. Pokpane yamba. Adudi ay hamuk chalukige. Gyan du nik tuna isay gangang laga thokre. Nisilado mathanta murum soli. Nupi loina bahaitradi fangawre kaina. Masagi bo fangdri. Advice tim mahidi. Asin haton jawase. Onil du makok tu pai tu na famthei. Hais ja ki case ni da. Chawkhalak pe matungina.